인자 빠져서 사봐. 신경 또 이빨로 또 가져나오는 거. 근데 그거 잘하잖아. 이제 보시라. 잘해. 시기 견뎌 변해 시작을 받으면 되겠다. 내가 이게 시기 아니다. Ôi, tôi lấy quay kia đi được. Ni hai mai don sa 18,000 square miles se kilometer sa do matam da lising ni puder ka chak ko phum ko
Lising niputaruk ka sa kanang pagbuhay. Ngasi India government ni Geological Survey of India ni map tiyaw ni bana Manipuri Park sa wase lising ko nito kasi niya kaya kasi kaya India da Manipur timabatam da Manipuri Park sa wase lising niputaruk ka chapter umpuni toy ne ba mission ne lakani aduga ngasi India ni map tiyaw ni Manipuri map na lising ko nito nga sohi ko tayo. 여러분 bayay silsasyon. 여러분 bayay Lakhimpur. 여러분 bayay Siletsu. 여러분 bayay Binapanishu. May aduda. Tibong may 여러분 bayay. Tibong may kasi nagalin ko nung di ba tibong may siya masibag Manipuri. Kung nintogi ba kada nila sa kahamali. Taamnan rin. Kaya kita taamnan rin ba? Yara. May kita mo yung special ulit kalian kita rahong yung ipahamba at mo nung kasi ko yung may pag-itihas na hapto rin ako rin katawa ito mo nila at mo nung siya ko ay na siya ko ay na ako yung pamitasadaan sa likod rin nung minatadagi ako ka ngasi po hang sa namin 2025 kini kita mga pawag na kita pa ay ko na photos na hapon ng utro kaya siya ka kang na musung kang na lampam na kaya chin na kaya saab na kaya set na kaya ning makay na kaya lay kita pa kaya kali kita ba tama ko na tawain ko ta kan kriba kali kita ba tawain ko ta si ba mo kita ni ang kwai kita si ay si pen kita ala si ba mo mayok na bagamba Hawaii si ko siya ay kalat din kasi kari matang ni mapunda ay tamjake thogi mana matang ni ko ni yamba na yan kup na rin ka tamigan kari da mutta adu thoma la kriba thano de plan to de mi jam pang ko tanjam tan sa ti ko na ning de ang peto pa ito kung ko mata ka mana ko pa ka mana तो पिंटों का एक बदल में हमना एमटीएस से जाती है ना देखो इसी अदर बड़ा मोबाइल का कोई कुंडा में नहीं बात ये तो वही तो खाद वांग ले रही जाती से है क्या एडवांटेज तो मसी कसम ले बात सुनता हूँ नहीं मनी पुलिस ने हम को नहीं देते मैं तीन तारे हम ले इतने मारे बिल्कुल भी सीधा अदर we are not true advantages तो यार मतलब मुझे उपचार हुआ यार ना एमटीएस से जाती है मुझे लगती है अदर सिंगल तो दिया थे कोई सब soalan na sukoy singa na diya ipay ko singna madem na ikoy gida magta masasa gida magta tambiram na lang sa ayeng mapala ite hay gani macana ite hay gani lam tambiram di hay gani hay gida magta ipay ko sing ili kenta na ikoy gida magta lang tambiram ay di ipay ko sing jang palami ang kalami malit tumalakang na lan giliba lan mi giliba 1767 masih mayroon Thailand ni kanya di ba adung leba kasi Barnan sige Barnagi namin na 1767 revolution ako itihasa na si July iriga may nagi iriga tami kanang revolution di ko na kayo kanda magi yung loan na udalay ba magi maruk ay ba country na magi sipay sami samri sabon to sipay sami laga Thailand leba kasi Thailand kono Chiang Mai ko masih pen kong sinati Chiang Mai City say, if anybody wish to travel to Thailand, count the Chiang Mai City. Chiang Mai hari Thailand ni macam kolong ni, hari kolong nasi. Open tali, siapa jamri,
sagon tong si Baisam ng Loisenki. Karamba sagon tong malami Burma ka marpoy ba thang na ba country lang niya ba? Ako yeng mo isi yeng sen. Nagalanda sagon tong mahibra. Takya Tripras ni sagon tong mahibra. Kasi sing sagon tong mahibra. Garo sing Sentia sing thang na ba dali jati sing sulusay sing sagon tong mahibra. Asa ako mahibra sing. Matapos ako gila ng misi. Sa kung dati ay they're very expert. Ako expert ko Ibrahim hindi nga siya. Ako yung dito Southeast Asia na sa kung kahit hindi ba siya may tingin. Sa kung sa may tingin kayo na sinay sana pa rin sinay. Sana na ba? Malay na siya kung kudon po ka diba? Ulo sa kung ito. Kaya hindi mo tayo ng mga buloy ba? Ay ito ay kalbiloy ba? Ay boundary singer laba ay imada ichada ichenda ay anang na ay naigiba resas ni sun de nagkadong na gadi ako mga matung na rin ta lagi ko na yun sina asun na may taste sa mga ay kasi kamo ni marab na Thailand na may day o biyay kasi mapalitas dito kasi nga tayo mga bazar at pantat pagkala kaya sa upa mo na ibagong Muti mana itu? Baca pilih yang tinggi berapa? Aduh guna, siapa yang segi maya yang kita? Siapa yang mengalami? Maka tetap apa yang tang apa yang kita? Lebih muti sih nasi kau. Kaya nak tak ini betul. Mana sih? Itu baik sih. Kalau masih. Kaki lebat nama mehari mana? Lam, tahu apa tanah? Nungsi nama yang pamer jati sungai. Baru madu nak itu rami. Aku ini. Takil ini. Macam macam tadi na, nungsi sana na, pung masih sana ni tanggal diba, bermagi sana iba jaga asyik, masih ini tahu ga, macam macam, bisa na dana, long na dana lain na dana, nungsi macam lamba, aduh macam tiada lagi. Lan herami, karambalan, kalak pagilan na tahu, lan tumun pagilan na tahu, salagi muti pun na pagilan na tahu, Alexander pagilan na tahu, karambalan. Irong dong action na begitu mak. Ay di sa action na begitu mak. Aduh melang her menjadi yang mana. Aduh kalau orang. Saya dari Gunung Kret. 19 dah. Mai dari Gunung Kret. Cerak ngelak umum ni. Lupi angang. Pikir angang singgah kaman tu orang mai thar dah. Si di pau orang mai Kret. Lupi kaya itu kau nak Kret. Lupi kaya kau nak lalu lagi Kret. Langkai itu senare akan mengalami disingnya kay paraga awatan itu pre. Awak 1891 na. Masay wajar apa tu? Narsing Maharaja masung mahal Gambir Singh Anina. Hot na dina. Silet kong dagi lami isang kalaga kasar paraga ani kaya mamupitay sing itasan na kada Manipurning damba 1936 na mo hanjan day. Aduh gi hanjan na batung damo ning tan shore kaya ang hudo ko na 1991 na mo putis na ko isa nang tabi. Aduh lan su British इतिहास irga na iba kani hain irga na iba Malayam na numit lebak na ni hanu British na sema ki balan ni nung da kwai ni shau ke so dise Anglo-Manipuri war ini irga na iba haizan na nanti iba masjid British library yang view Calcutta library yang view kani ki paisa balan ni hai iba lan pam kaya na British ki lan ni kya सीखे lan ni sin kana no Bengali Gorkhani Bihari ni Marathani English सीखे English उपसर सीखे अदुरो Anglo-Manipuri war de ke ba lami samni bul singuro la ba 43rd Assam regiment gi Gorkha regiment gi adugumba commander natraga ekoi lieutenant kai haidare colonel du aduga chief commissioner Assam ga officer umamaga officer nata manga se maiti lami sing hakki aduga aris khangdar raba mag inung thang na bidamakka masa thang na bidala thura adugumba sipai samri do matuna ma en haroki okay para upla do lo we na pa disma tu ni se
inung thak na rin sa thak na rin ito Japanese na ko'y nalalike na ko'y kung taway na sipay sami ba nga sisu ko'y na manipur sa pinagati kalapaan ang mga tubigan ni Nepal kalay ang karino may tingin po na matay kan bikin sing asum na British ki lam sige manungda kwai di chawa chief commissioner amayaw na colonel amayaw na lieutenant amayaw na sipay lu sing mga pulis se englo maribu war sina manianda ahan British ki lam ore bosu ꯑꯩꯈꯣꯏꯅ ꯆꯍꯤ ꯆꯥꯗ ꯅꯠꯇꯕ ꯂꯤꯁꯤꯡ ꯀꯌꯥꯗ ꯑꯩꯈꯣꯏꯅ ꯋꯥꯍꯪ ꯑꯣꯏꯅ ꯂꯩꯍꯧꯔꯒꯗꯕ ꯑꯗꯨꯒꯨꯝꯂꯕ ꯊꯧꯗꯣꯛꯅꯤ ꯑꯗꯣ ꯃꯩꯇꯩ ꯑꯩꯈꯣꯏꯗ ꯃꯁꯤ ꯌꯥꯝꯅ ꯑꯅꯧꯕ ꯄꯣꯠꯇꯤ ꯅꯠꯇ꯭ꯔꯦ ꯃꯩꯇꯩ ꯍꯥꯏꯕꯁꯤ ꯍꯦꯛ ꯃꯩꯇꯩꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯍꯧꯗꯣꯔꯛꯄꯗꯒꯤ ꯁꯥꯐꯣꯡꯂꯛꯄꯗꯒꯤ ꯂꯥꯟ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯊꯦꯡꯅꯗꯨꯅ ꯂꯥꯛꯑꯕ ꯑꯗꯨꯒꯨꯝꯂꯕ ꯖꯥꯇꯤ ꯑꯃꯅꯤ ꯑꯗꯨꯅ ꯃꯩꯇꯩꯗ ꯂꯥꯟ ꯂꯦꯞꯄ ꯂꯩꯇꯦ ꯉꯁꯤ ꯁꯣꯛꯅꯔꯤꯕ ꯂꯥꯟꯁꯤꯁꯨ ꯂꯣꯏꯕ ꯂꯩꯇ꯭ꯔꯤ ꯆꯍꯤ ꯀꯌꯥ ꯆꯪꯗꯣꯏꯅꯣ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯒ ꯀꯔꯝꯕ ꯐꯤꯚꯝꯗ ꯂꯥꯟꯁꯤ ꯂꯩꯈꯤꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯗ ꯂꯩꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯃꯩꯇꯩꯁꯦ ꯂꯥꯏꯕꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯤꯈ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯗ ꯃꯇꯝ ꯁꯥꯡꯅ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯁꯦ ꯑꯩꯈꯣꯏꯗ ꯐꯪꯗꯕꯒꯨꯝ ꯇꯧꯏ ꯃꯊꯪ ꯂꯥꯟꯒꯤ ꯂꯥꯟ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯏꯁꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄꯒ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯥꯎꯅ ꯈꯜꯂꯤꯕꯁꯦ ꯃꯁꯤꯒꯨꯝꯕ ꯂꯥꯟ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈ꯭ꯔꯤꯕꯁꯤ ꯑꯗꯨꯅ ꯃꯩꯇꯩꯁꯦ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯟꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯕꯂꯤꯒꯤ ꯍꯥꯃꯦꯡ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯅꯨꯡꯁꯤꯈ꯭ꯔꯕꯁꯤꯡꯁꯦ ꯂꯥꯟ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯗ ꯅꯤꯡꯊꯧꯗ ꯃꯆꯥ ꯄꯤꯁꯜꯂꯤꯅꯤ ꯏꯇꯤ ꯅꯨꯄꯤꯗꯣ ꯂꯣꯟ ꯈꯪꯗꯕ ꯃꯐꯝ ꯑꯃꯗ ꯊꯥꯖꯔꯤꯅꯤ ꯄꯤꯁꯜꯂꯤꯅꯤ ꯀꯔꯤꯒꯤꯅꯣ ꯂꯥꯟ ꯇꯧꯗꯅꯕ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯂꯥꯟ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯏꯆꯥ ꯅꯤꯉꯣꯜ ꯊꯥꯖꯔꯤꯕ ꯃꯐꯝꯗꯣ ꯃꯗꯨꯒꯤ ꯅꯤꯡꯊꯧꯗꯒꯤ ꯑꯩ ꯃꯇꯦꯡ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯅꯤꯉꯣꯜꯁꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯄꯤꯛꯏꯉꯩꯗꯒꯤ ꯃꯇꯨꯡꯗꯒꯤ ꯌꯣꯛꯅ ꯆꯥꯎꯖꯔꯛꯄꯗꯣ ꯃꯥꯒꯤ ꯃꯔꯩꯕꯥꯛꯇ ꯃꯥꯒꯤ ꯃꯔꯣꯟ ꯉꯥꯡꯕ ꯃꯐꯝꯗ ꯃꯌꯨꯝ ꯄꯥꯟꯕ ꯐꯪꯖꯗꯦ ꯂꯣꯟ ꯐꯥꯎꯅꯗꯕ ꯃꯐꯝꯗ ꯃꯌꯨꯝ ꯄꯥꯜꯍꯜꯂꯤꯕꯅꯤ ꯑꯗꯨꯏꯗꯣ ꯅꯨꯄꯤꯁꯤꯡꯗꯨꯅꯅꯦ ꯏꯔꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯏꯖꯥꯇꯤꯒꯤꯗꯃꯛꯇꯅꯤ ꯏꯄꯥꯅ ꯍꯥꯏꯕ ꯄꯟꯊꯧꯅ ꯍꯥꯏꯕ ꯑꯩ ꯖꯥꯊꯪ ꯉꯥꯛꯀꯗꯕꯅꯤ ꯍꯥꯏꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯪ ꯑꯃꯠꯇ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯕ ꯂꯩꯇꯅ ꯑꯩꯈꯣꯏ ꯍꯔꯥꯎꯅ 이레이바기도 이가 똑같더니 하이는 자르다 다자르기는 트리푸라다 이제 니원나 거기 마라니 버는 것이 딱막기 해지 포토레 포토테니 아가 아사미시가 거기나 그라 거기 마팅 톡나 거기 이상 톡나 발람바다 거기 그런 거니 그나 신타나 배우와니 그런 거니 나토바 토바 매우 술레이 aduga ako'y kasada lamdamdana ako'y na indupalpagi gari na bewani indupalpag na tawa ako'y sumayamang lay ito ngayon to na layhiba ako'y di limon singsi ako'y mayday laypak karena na baki ako'y na ang marot di 장담 나루가 di manipur hay ko lamdam sa pik karwa kuba mayay na bakal lagi macam siku bakal kami. Aduna, makamapanda ningkogi makamda sing kam panamak sa Manipuri hayran na ay ko'y na ako'y kanugi makamda pangbayba dari baniwas ki makamda lansi
ꯃꯥꯅ ꯅꯤꯡꯊꯤꯡ ꯇꯨꯔꯦꯜ ꯂꯥꯟꯅ ꯆꯠꯂꯒ ꯄꯦꯒꯣꯗ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯊꯥꯡꯅ ꯑꯩ ꯃꯁꯤ ꯌꯧꯔꯝꯃꯤ ꯍꯥꯏꯕꯗꯨ ꯈꯪꯅꯅꯕ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯥꯏꯁꯪꯒꯤ ꯊꯣꯡꯖꯤꯟꯗ ꯃꯥꯅ ꯊꯥꯡꯅ ꯍꯥꯞꯑꯝꯃꯤꯕꯗꯣ ꯉꯁꯤꯐꯥꯎꯗ ꯃꯗꯨꯒꯤ ꯈꯨꯕꯝꯗꯨ ꯍꯧꯖꯤꯛꯐꯥꯎ ꯂꯦꯡꯗꯅ ꯂꯩꯕꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯨ ꯂꯥꯟꯁꯦ ꯃꯊꯪ ꯅꯥꯀꯟꯗ ꯑꯩꯈꯣꯏꯁꯨ ꯂꯥꯟꯗꯥꯕ ꯆꯠꯂꯝꯃꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯊꯪ ꯂꯥꯛꯄꯁꯦ ꯃꯁꯤꯒ ꯑꯩꯈꯣꯏꯅ ꯂꯥꯟ ꯊꯦꯡꯅꯔꯛꯄ ꯃꯇꯝꯁꯤꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣই ꯂꯥꯟ ꯆꯠꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯂꯥꯟꯁꯤꯅ ꯑꯇꯣꯞꯄ ꯃꯐꯝꯒꯤ ꯂꯥꯟꯅꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯅ ꯊꯨꯞꯅ ꯈꯔ ꯆꯪꯉꯛꯄꯒꯤ ꯋꯥꯅꯤ ꯇꯁꯦꯡꯕꯒꯤꯗꯤ ꯃꯅꯤꯄꯨꯔ ꯃꯅꯨꯡꯒꯤ ꯂꯥꯟꯅꯤ ꯍꯥꯏꯅ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯍꯧꯖꯤꯛ ꯍꯥꯏꯔꯤ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯤ ꯂꯥꯟꯅꯤ ꯈꯠꯅ ꯆꯩꯅꯕꯅꯤ ꯍꯥꯏꯅ ꯂꯥꯟꯃꯛꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯅ ꯍꯧꯖꯤꯛꯐꯥꯎꯗ ꯂꯥꯎꯔꯤ ꯑꯗꯨꯅ ꯂꯨꯔꯤꯕ ꯄꯣꯠꯁꯛꯇꯤ ꯉꯁꯥꯏꯒꯤ ꯆꯍꯤ ꯇꯔꯦꯠ ꯈꯨꯟꯇꯥꯛꯄꯗ ꯇꯧꯔꯝꯕ ꯑꯇꯣꯞꯄ ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯀꯥꯏꯗꯅ ꯆꯦꯜꯂꯛꯄ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛꯀ ꯂꯥꯟ ꯇꯥꯕ ꯍꯥꯏꯕ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯂꯥꯟꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯥꯟ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯗ ꯃꯥꯏꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯥꯟ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯃꯥꯏꯗ ꯍꯥꯃꯨꯛ ꯇꯩꯁꯟꯕꯒ ꯆꯞ ꯃꯥꯟꯅꯕ ꯂꯥꯟꯅꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯝꯃꯤꯁꯤ ꯑꯩꯈꯣꯏꯅ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯉꯁꯤꯒꯤ ꯌꯨꯒꯁꯤꯒ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯕ ꯌꯥꯕꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯉꯝꯕꯒꯤ ꯋꯥꯅꯤ ꯑꯇꯣꯞꯄ ꯃꯄꯥꯟꯒꯤ ꯃꯆꯥ ꯃꯅꯥꯎꯁꯤꯡ ꯊꯥꯖꯗꯨꯟꯖꯕ ꯂꯩꯔꯤꯕ ꯑꯅꯥ ꯑꯌꯦꯛ ꯂꯩꯔꯤꯕꯁꯤꯡ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗꯒꯤ ꯃꯅꯤꯄꯨꯔ ꯆꯪꯕ ꯇꯥꯔꯕꯒꯤ ꯋꯥꯅꯤ ꯃꯗꯨꯁꯨ ꯅꯣꯡꯊꯛ ꯂꯝꯕꯤꯗ ꯈꯛꯇꯅꯤ ꯌꯥꯔꯤꯁꯦ ꯅꯠꯇ꯭ꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯅꯣꯡꯊꯛ ꯂꯝꯕꯤꯒꯤ ꯐꯤꯕꯝ ꯂꯩꯔꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯩꯗꯣꯏꯕ ꯐꯤꯕꯝꯗꯤ ꯀꯔꯤꯅꯣ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯂꯩꯕ ꯉꯥ ꯒꯨꯍꯥ ꯃꯅꯨꯡꯗ ꯂꯩꯕ ꯍꯪꯉꯣꯏꯒ ꯆꯞ ꯃꯥꯟꯅꯅ ꯃꯩꯇꯩ ꯖꯥꯇꯤꯁꯦ ꯂꯩꯗꯣꯏꯅꯤ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯇꯒꯤ ꯑꯩꯈꯣꯏꯅ ꯆꯠꯄ ꯌꯥꯔꯤꯁꯤ ꯀꯔꯣꯝꯗ ꯆꯠꯄ ꯌꯥꯏ ꯑꯃꯠꯇ ꯂꯝꯕꯤ ꯑꯃꯇ ꯂꯩꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯆꯤꯠꯅꯕꯁꯤꯡꯅ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯀꯣꯏꯁꯤꯜꯂꯒ ꯃꯩꯇꯩ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯉꯥꯛꯅ ꯊꯝꯂꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯩꯇꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯊꯤꯅꯤꯡꯉꯥꯏ ꯑꯇꯩ ꯀꯔꯤ ꯂꯩ ꯂꯣꯏꯔꯕꯅꯤ ꯑꯩꯈꯣই ꯊꯣꯛꯄ ꯉꯝꯄꯣꯠꯇꯦ ꯑꯗꯨꯅ ꯁꯔꯀꯥꯔꯃꯛꯅ ꯉꯝꯗꯦ ꯍꯟꯗꯛ ꯃꯌꯥꯝꯅ ꯇꯥꯕꯤꯔꯤꯗꯨꯅꯤ PR ꯊꯝꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯒꯕꯔꯅꯔꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯇꯧꯒꯗꯕꯅꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯒꯗꯕꯅꯤ ꯍꯥꯏꯗꯅ ꯁꯔꯀꯥꯔꯒꯤ ꯒꯥꯔꯤ ꯊꯥꯕꯗ ꯏꯅꯛ ꯅꯛꯅ ꯀꯥꯡꯄꯣꯛꯄꯤꯗ ꯀꯔꯤꯗ ꯃꯩ ꯊꯥꯔꯤ ꯁꯔꯀꯥꯔꯅꯐꯥꯎ ꯆꯠꯄ ꯊꯤꯡꯉꯤꯕ ꯉꯝꯂꯤꯕ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯆꯦꯠꯅꯕꯁꯤꯡꯗꯣ ꯃꯗꯨꯅ ꯀꯣꯏꯁꯤꯜꯂꯒꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯑꯩꯈꯣꯏ ꯈꯟꯅꯕ ꯌꯥꯝꯅ ꯀꯨꯞꯅ ꯐꯝꯃꯒ ꯏꯆꯥ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯈꯟꯅꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕ ꯃꯇꯝꯅꯤ ꯋꯥꯔꯤꯁꯤꯗꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯤꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯒꯗꯕꯁꯦ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯇꯣꯔꯨꯅꯁꯨ ꯍꯥꯏꯕꯤꯔꯤꯗꯨꯅꯤ ꯑꯩꯈꯣꯏ ꯃꯥꯟꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯃꯁꯤꯈꯛꯁꯨ ꯑꯩꯅ ꯌꯥꯝꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯁꯧꯒꯠꯆꯩ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ 2 ꯐꯥꯔꯛꯄ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯃꯊꯪꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯒꯤ ꯇꯥꯡ 3 ꯑꯁꯤ ꯀꯥꯎꯕꯤꯗꯕ ꯃꯁꯤ ꯑꯩ ꯃꯌꯥꯝꯗ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯟꯅ ꯑꯩꯈꯣꯏ ꯗꯤꯁꯦꯝꯕꯔ ꯇꯥꯔꯤꯛ 19 ꯀꯥꯎꯗꯦꯗꯅ ꯀꯥꯎꯗꯦꯀꯣ ꯀꯥꯎꯗꯕ ꯑꯗꯨꯃꯥꯏꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯁꯦ ꯀꯥꯎꯔꯔꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯅ ꯈꯨꯟ ꯉꯥꯛꯄꯗ ꯂꯩꯈꯤꯗꯕ ꯏꯃꯥ ꯂꯩꯄꯥꯛ ꯀꯟꯕꯗ ꯂꯩꯈꯤꯗꯕ ꯃꯌꯥꯝ ꯑꯁꯦ ꯃꯁꯤ ꯅꯤꯡꯁꯤꯡꯕ ꯅꯨꯃꯤꯠꯁꯦ ꯃꯌꯥꯝ ꯀꯥꯎꯔꯣꯏꯁꯤ ꯍꯥꯏꯕꯁꯦ ꯃꯦꯒꯤ ꯇꯥꯡ 3 ꯃꯁꯤ ꯀꯥꯎꯕꯤꯔꯅꯨ ꯍꯥꯏꯕ ꯋꯥꯍꯩꯁꯤꯃ ꯑꯩ ꯃꯌꯥꯝꯗ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯟꯗꯛꯀꯤꯁꯦ ꯑꯍꯥꯟꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯛꯈꯤꯄꯨꯔꯗ ꯄꯥꯡꯊꯣꯛꯄꯁꯦ ꯑꯇꯩꯗ ꯑꯗꯨꯛꯌꯥꯝꯅ ꯑꯩ ꯄꯥꯎ ꯇꯥꯗꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯅꯗꯤ ꯄꯥꯡꯊꯣꯛꯏ ꯍꯥꯏꯕ ꯑꯩ ꯇꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯅꯤꯄꯨꯔꯗꯒꯤ ꯂꯦꯡꯕꯤꯔꯛꯄ ꯑꯣꯖꯥꯁꯤꯡꯁꯨ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗꯒꯤ ꯑꯩꯅ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩ ꯈꯟꯗꯅ ꯂꯩ
ꯃꯦꯒꯤ ꯇꯥꯡ ꯑꯍꯨꯝꯁꯦ ꯑꯩꯈꯣꯏ ꯃꯤ ꯈꯔꯇ ꯑꯣꯏꯁꯨ ꯑꯩ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯗ ꯂꯩꯈꯤꯗꯕ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯈꯤꯗꯕꯁꯦ ꯃꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯄꯥꯡꯊꯣꯛꯆꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩ ꯀꯨꯏꯔꯦ ꯈꯟꯅ ꯂꯩꯖꯔꯤꯕ ꯆꯍꯤ ꯐꯥꯒꯤꯗꯁꯨ ꯑꯩ ꯈꯜꯂꯒꯁꯨ ꯍꯟꯗꯛꯀꯤꯁꯤꯗꯤ ꯆꯍꯤ 2 ꯐꯥꯔꯛꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯆꯍꯤ 2ꯃꯛ ꯌꯧꯔꯕ ꯑꯁꯤꯐꯥꯎ ꯂꯥꯜ ꯂꯣꯏꯁꯟꯗꯕꯁꯦ ꯃꯅꯤꯄꯨꯔꯁꯦ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯔꯛꯇꯕꯁꯦ ꯃꯁꯤꯅ ꯑꯣꯏ ꯀꯩꯅꯣ ꯑꯣꯏꯔꯗꯅ ꯑꯗꯨꯅ ꯑꯩꯅ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯦ ꯊꯧꯔꯥꯡꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯈꯔ ꯂꯥꯛꯏ ꯃꯣꯏꯁꯨ ꯂꯥꯛꯄꯁꯦ ꯌꯥꯎꯕꯤꯔꯣ ꯃꯣꯏꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯁꯤ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯊꯧꯔꯝꯁꯦ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯖꯩ ꯃꯣꯏꯗꯁꯨ ꯍꯥꯏꯖꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛꯁꯦ ꯄꯥꯡꯊꯣꯛꯄꯅꯤ ꯑꯗꯨꯅ ꯍꯌꯦꯡ ꯃꯇꯨꯡꯗ ꯃꯦꯒꯤ ꯇꯥꯡ 3ꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 12ꯗ ꯄꯥꯡꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯈꯨꯟꯅ ꯂꯝꯗ ꯄꯥꯡꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄꯨꯟꯁꯜꯂꯒ ꯃꯁꯤ ꯀꯥꯎꯗꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯑꯩ ꯃꯌꯥꯝꯗ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩ ꯉꯁꯤ ꯂꯥꯛꯄꯤꯔꯤꯁꯦ 10 ꯁꯨꯏ ꯑꯁꯤꯗꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯤ ꯑꯃꯅꯤ ꯇꯧꯅ ꯂꯥꯛꯄꯅꯦ ꯑꯩ ꯌꯥꯝꯅꯁꯨ ꯍꯥꯏꯗꯦ ꯀꯔꯤꯒꯤ ꯍꯥꯏꯕꯗ ꯉꯔꯥꯡꯇ ꯏꯂꯦꯛꯁꯟ ꯂꯣꯏꯈꯤꯕꯅꯤꯅ ꯃꯤꯁꯤꯁꯨ ꯌꯥꯝꯅ ꯇꯤꯟꯕ ꯌꯥꯗꯕꯅꯤꯅ ꯃꯗꯨꯒꯤ ꯂꯥꯎꯊꯣꯛꯄ ꯑꯃꯈꯛ ꯂꯩꯕꯅꯤꯅ ꯑꯗꯣ ꯃꯤꯁꯦ ꯌꯥꯝꯅ ꯇꯤꯜꯂꯒꯁꯨ ꯑꯩꯅ ꯑꯀꯤꯕ ꯑꯃꯈꯛ ꯂꯩ ꯑꯗꯨꯅ ꯑꯩꯅ ꯃꯤꯁꯦ ꯌꯥꯝꯅ ꯂꯥꯛꯄꯒꯤꯁꯨ ꯋꯥꯁꯦ ꯑꯩ ꯍꯥꯏꯖꯗꯦ ꯑꯗꯣ ꯑꯃꯅꯤ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯂꯥꯛꯄꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯃꯤꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯒꯤ ꯊꯧꯔꯝꯁꯦ ꯌꯥꯎꯕꯤꯔꯨꯅꯤ ꯅꯣꯡꯃ ꯃꯌꯥꯝ ꯂꯩ ꯀꯠꯄ ꯌꯥꯎꯕꯤꯔꯨꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯒꯤ ꯏꯆꯥꯁꯤꯡꯁꯤꯒꯤ ꯂꯩ ꯀꯠꯄ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯏꯆꯥꯁꯤꯡ ꯂꯩꯈꯤꯗꯕ ꯃꯌꯥꯝꯁꯤꯒꯤ ꯂꯩ ꯀꯠꯄ ꯌꯥꯎꯕꯤꯔꯨꯅꯤ ꯍꯥꯏꯅ ꯂꯥꯛꯄ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯑꯩ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯀꯔꯤꯝꯇ ꯅꯤꯕ ꯂꯥꯛꯄ ꯅꯠꯇꯦ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏꯒꯗꯥꯏ ꯃꯗꯨꯗꯤ ꯏꯃꯥꯁꯤꯒꯤ ꯊꯃꯣꯏꯗꯒꯤ ꯕꯤꯈꯥ ꯑꯃꯇꯪ ꯅꯤꯕ ꯂꯥꯛꯆꯔꯤ ꯉꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯕ ꯃꯩꯇꯩ ꯂꯩꯕꯥꯛ ꯉꯁꯤ ꯈꯥꯝꯕꯤ ꯂꯩꯍꯧꯔꯦ ꯃꯩ ꯊꯨꯡꯅ ꯆꯥꯏꯔꯤꯕ ꯄꯣꯊꯥꯐꯝ ꯂꯩꯇ꯭ꯔꯦ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯦ ꯃꯁꯤ ꯃꯥꯡꯒꯗꯕ ꯃꯤꯀꯨꯞ ꯇꯣꯛꯀꯦ ꯁꯤꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯏ ꯃꯇꯝ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯋꯥꯡꯃꯗ ꯇꯥꯈ꯭ꯔꯕ ꯃꯩꯇꯩ ꯅꯨꯡꯁꯤꯕ ꯏꯃꯥꯁꯤꯡꯒꯤ ꯃꯐꯝꯗ ꯏꯌꯥꯝꯕꯁꯤꯡꯒꯤ ꯃꯐꯝꯗ ꯑꯣꯖꯥꯁꯤꯡꯒꯤ ꯃꯐꯝꯗ ꯏꯆꯟꯁꯤꯡꯒꯤ ꯃꯐꯝꯗ ꯁꯦꯡꯂꯕ ꯂꯥꯟꯐꯝ ꯃꯌꯥꯏꯒꯤ ꯄꯥꯎꯗꯝꯗꯣ ꯃꯗꯨꯗꯪ ꯇꯝꯃꯨꯒꯦ ꯍꯥꯏꯅꯕ ꯂꯥꯛꯆꯕꯅꯤ ꯃꯦꯒꯣ ꯃꯥꯡꯗ ꯂꯩꯕꯁꯤꯡꯁꯤ ꯇꯒꯠ ꯇꯦꯛꯂꯕ ꯃꯊꯧꯅꯥ ꯐꯔꯕ ꯃꯔꯤꯡꯖꯦꯜ ꯐꯔꯕ ꯃꯩꯇꯩ ꯄꯥꯔꯤ ꯃꯩꯇꯩ ꯃꯃꯨꯛ ꯉꯥꯛꯇꯅꯤ ꯃꯆꯥꯁꯤꯅ ꯈꯜꯂꯤ ꯊꯕꯨꯡ 10ꯅ ꯄꯨꯔꯒ ꯄꯣꯛꯆꯕ ꯃꯃꯥꯅ ꯈꯜꯂꯤ ꯏꯆꯥꯅ ꯁꯔꯦꯠ ꯀꯥꯡꯗꯣꯡ ꯐꯥꯔꯒ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯒ ꯏꯃꯥꯒꯤ ꯕꯕꯥꯒꯤ ꯊꯤ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯒꯅꯤꯀꯣ ꯑꯋꯥ ꯄꯣꯊꯥꯒꯅꯤꯀꯣ ꯏꯆꯥꯒꯤ ꯃꯇꯧ ꯌꯦꯡꯒꯅꯤꯀꯣ ꯈꯟꯖꯔꯕ ꯃꯆꯥ ꯀꯌꯥꯅ ꯉꯁꯤꯗꯤ ꯂꯥꯟꯐꯝ ꯃꯌꯥꯏꯗ ꯊꯋꯥꯏ ꯄꯣꯊꯥ ꯄꯤꯈ꯭ꯔꯕ ꯍꯤꯉꯧ ꯌꯣꯛꯅꯕ ꯃꯃꯥꯒꯤ ꯇꯝꯄꯥꯛꯇ ꯁꯤꯅꯤꯈꯤꯕ ꯃꯩꯇꯩ ꯆꯅꯨ ꯀꯌꯥꯒꯤ ꯉꯁꯤ ꯇꯦꯟꯊꯥ ꯄꯣꯟꯇꯔ ꯃꯥꯂꯦꯝꯁꯦ ꯄꯨꯛꯅꯤꯡ ꯃꯩꯇꯩ ꯂꯩꯕꯥꯛ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯏꯃꯥꯁꯤꯡ ꯄꯥꯎꯗꯝꯖꯒꯦ ꯀꯔꯤꯒꯤꯗꯃꯛꯇ ꯌꯦꯡꯁꯤ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛ 15 ꯂꯩ ꯑꯄꯨꯟꯕ ꯂꯥꯛ 30 ꯂꯩꯕꯁꯤꯡ ꯃꯅꯨꯡꯗ ꯂꯥꯛ 15 ꯂꯩꯕ ꯑꯩꯈꯣꯏꯁꯦ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯁꯦ 36 ꯂꯩ ꯀꯅꯥꯝ 38 ꯍꯥꯏꯁꯅꯨ 36 ꯂꯩ ꯁꯤꯗ ꯄꯥꯕꯤꯌꯨ 36 ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯀꯨꯀꯤ ꯍꯥꯏꯕ ꯀꯥꯡꯂꯨꯞꯁꯦ ꯃꯁꯤꯗ ꯂꯩꯈꯤꯕꯁꯤꯅ ꯀꯥꯡꯂꯨꯞ ꯈꯔ ꯄꯨꯜꯂꯀꯥꯟꯗ 14 ꯂꯩꯊꯣꯛꯈ꯭ꯔꯦ 10 ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯩ ꯂꯩꯔꯤꯕ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯗꯨꯒ ꯅꯦꯄꯥꯂꯤ ꯑꯇꯣꯞꯄ ꯇ꯭ꯔꯥꯏꯕꯦꯜ ꯅꯥꯒꯥꯁꯨ ꯅꯠꯇꯕ ꯀꯨꯀꯤꯁꯨ ꯅꯠꯇꯕ ꯅꯥꯒꯥꯁꯨ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯀꯩꯗꯧꯒꯦꯕꯨ ꯃꯩꯇꯩ ꯂꯩꯄꯥꯛꯇ ꯀꯅꯥꯅ ꯂꯥꯟ ꯇꯧꯔꯤ ꯀꯨꯀꯤꯅ ꯂꯥꯟ ꯇꯧꯔꯤ ꯀꯔꯤ ꯇꯧꯔꯤ ꯃꯩꯇꯩ ꯍꯥꯠꯂꯤ ꯃꯩꯇꯩ ꯌꯨꯝꯃꯩ ꯊꯥꯔꯤ ꯃꯩꯇꯩ ꯅꯨꯄꯤ ꯏꯖꯠ ꯃꯥꯡꯍꯜꯂꯤ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡ ꯏꯄꯥꯛ ꯈꯛꯇ ꯉꯥꯏꯔꯕ ꯑꯉꯥꯡꯁꯤꯐꯥꯎꯗ ꯃꯉꯛꯀꯛ ꯍꯥꯜꯂꯤ ꯑꯗꯨꯒ ꯂꯩꯍꯧꯔꯤꯕ ꯐꯨꯔꯨꯞ ꯑꯇꯩꯗꯣ ꯑꯗꯨꯅ ꯀꯩꯗꯧꯔꯤꯕ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯉꯤ ꯀꯅꯥꯒꯤ ꯃꯩꯇꯩ ꯁꯤꯕ ꯃꯇꯝꯗ ꯐꯤꯉꯧ ꯀꯨꯞꯄꯒ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯃꯃꯥ ꯎꯕꯤ ꯀꯌꯥꯅ ꯐꯤꯉꯧ ꯁꯦꯠꯂꯒ ꯇꯦꯟꯊꯥꯔꯒ ꯂꯥꯛꯄꯗꯣ ꯑꯇꯩ ꯐꯨꯔꯨꯞ ꯀꯌꯥꯅ ꯌꯦꯡꯉꯤ ꯈꯥꯝꯕꯤ ꯃꯩꯍꯧꯔꯤ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯆꯥꯎꯖꯕ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯍꯤꯡꯒꯅꯤ ꯈꯟꯖꯔꯤꯕ ꯑꯃꯁꯨꯡ ꯃꯩꯇꯩ ꯂꯩꯕꯥꯛꯀꯤ ꯄꯨꯟꯁꯤ ꯂꯣꯏ ꯈꯜꯂꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯗꯣ ꯉꯁꯤꯒꯤ ꯂꯥꯟꯗ ꯌꯥꯎꯗꯦ ꯏꯃꯥ ꯁꯤꯒꯤ ꯄꯥꯎꯗꯝꯁꯤꯅꯦ ꯑꯩꯈꯣꯏꯅ ꯇꯝꯖꯅꯤꯡꯉꯤꯁꯦ ꯆꯨꯝꯅꯒꯤ ꯃꯩꯇꯩ ꯈꯛꯇ ꯃꯩꯇꯩ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯉꯥꯛꯅꯕꯗ ꯂꯥꯟ ꯊꯦꯡꯅꯕꯗ ꯅꯄꯥꯗꯤ 300 ꯍꯦꯟꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯦ ꯅꯃꯥꯛ ꯅꯃꯣꯝ ꯀꯌꯥ ꯆꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯤ 150 ꯃꯊꯛꯇ ꯍꯧꯖꯤꯛ ꯃꯌꯨꯝꯗ ꯍꯜꯂꯛꯇꯕ ꯍꯜꯂꯛꯈꯤꯅꯤꯀꯣ ꯉꯥꯏꯕ
masa kaya na kung kanda nga rin tayong magi loy na kaya ng ting thariba awa sa ting kaya kang niya se masi problem dikit ako ni ato ki matakta may tayo lepak ka masagi maramda masana lanjan jaraga lilit kem da sedang nagale ba ni singu pulay ba ni magkari ba di sakti kung ba ningon kung bagi mangani sako ba ng daba ano ba imundo kasi lanjan nagale di ano imundo gi mangga lupido kawi yala siya kaya kita magda luhong bagi nungai ko kalon mapura ko magang sila bagi wakalon amasung kunsik matila ba pangno hanar pala hangat ba sumna topik ka ba magi manungga manebo makubo sagai nate pulak ni sarapa wakal thuk ba matam da ai hindu we asa thokre malay sin bagi mo sibane na phare ko gala adum ba mapam du magda thawi ya la siba maun ha masing nai be ma wakal sorba mama u ija lakini ken thabada rinkem da sino kiba ahal kaya na tuwe na songthar ka siba rinkem da lay bisik sina togum khangat da bigi soba thok kya sikase ni laba mari ini pai den dog kang lipak mari puse masida dasa sinmi adu kara disa kar ge mai tele bak ini koi na thira kuma tam da mai tele bak ki problem da badam sikara ta ngada ge hai mai te koi I bari oi ba ini mikun oi ba imasing da jansing ises ya masina tam mana terkana yang kuma ki problem si tam ngada ge adu problem ni ma tam bala teris so mi ai koi kari de soi ki pun mahi ta badagi Manipur se sahih misi banget maksudnya koi nikau pala la nikau mudra ka mari pali kana ngai mudra ka pali pali mani kau se masih manung sida se tharau kuma bada hangal ka paru tamda amasung ai koi na nikau wari kya paru tamda ai koi na punsin bagi no ama kau the di ma tingadi kali ini kita pula ka koi kusala wari sa ga ha ko misa ama de tingadi adugo ama khatai karamna lai atau pupuruk Manipur hingga ba Manipur wai ne meja isi Manipur hingga ba mete le ba hingga ba kisan chatpa lain chatpa singche masidi hafta magna nomai ji nomi kuding makoi chilba thudang kya la kasu batau kya la kasu ana ye kya la kasu sarsta maro thok ba kang sina kang jara pura sarstan che khalaga wata nai amusu madi le jaba nomai saga da sartu gi pasien kredo ni putor ma pam ka Anga Muslim hai ko puruse masih isu irai hek ta ko na lamada kana su hai na do ba konten to ka su ni ala hai ko mahi to kan lau ki badra nasi lai sang ta kala kanda ba ko i kam do ba hekat tami adu ko na ba ko khajal thok ta na ma pu ba pham ni jabo na ba ko i le ba ko ba community ko ba ba ko ja di ko ki wai sang adu bo e ko beti ki kana numi chong pu mangani sig manung da ne Numi chong pemangani semua imas itu kumbioba, nusi itu kumbioba, ojasi kumbioba, wamche. Numi chong pemangani semua kali numi ta ekoi meite pun laga punsin baru meite numi lagi ni apa hari. Kali numi lagi bagi, itu masa kata. Ekoi meite pun baru numi chong pemangani sahi semua kali numi pun baru lagi. Betul apa? Meite. Numi ko, nasai na hafta magi manunda, irai numi nusu numi itu pun ba. Aduh aku ini meite jauh pemani, minum jauh pemani sahabat, kumpul sahabat saya, segi mana tu pun bermain meite. Pun saya rasu, pun jadi total bakang sina, serasa kau pergi. Aduh aku meite ini, mai paling nong minjuk paman lau kau dah, pun sia ada meite, aku nak kerana kata, kerana lan, kira kata ni, nikah pun mana tak aku kini. Aduh orang ini, aku kira pemilih si, nasi aku nak mesti nak kasar lagi, minum si masing, mesti bisa berkopak, mana mana si magini. Maitei ekoi tha magi manungda nong pa manumi se maitei ekoi asai manumi ni thaja manumi ni ibudong ibendo thaja manumi ko bina asiko manumi sida ai ki pung taru tere pu su tere ni pa mo suma bani tara pu su nimilam kata ne pa karai da mapam jaba ekoi ibudong ni ai go ta pu gara su mapam jaba na pulaga ekoi wata ra bi to ngasi ai manumi sida ne pasi ai na phu wa sak si ai go pum che ai na cha sina thamo che na ko magi ma su khonda ai je